ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯔꯦꯟꯗꯝ ꯚꯣꯏꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯔꯦꯟꯗꯝ ꯚꯣꯏꯁꯅ ꯄꯨꯁꯤꯟꯖꯔꯛꯂꯤꯕ ꯇꯣꯄꯤꯛꯇꯤ MCQ ꯑꯦꯛꯖꯥꯝ ꯀꯔꯝꯅ ꯊꯥꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯕꯛ ꯊꯤꯔꯤꯕ ꯅꯍꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯖꯤꯛ ꯀꯥꯟꯅꯒꯗ꯭ꯔ ꯈꯟꯗꯨꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯔꯦꯟꯗꯝ ꯚꯣꯏꯁ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯗꯕ ꯂꯩꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯗ ꯀ꯭ꯂꯤꯛ ꯇꯧꯕꯤꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯤꯌꯨ꯫ MCQ ꯍꯥꯏꯕꯗꯤ ꯃꯜꯇꯤꯄꯜ ꯆꯣꯏꯁ ꯀ꯭ꯋꯦꯁꯟ ꯍꯥꯏꯕꯅꯤ꯫ ꯋꯥꯍꯪ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯌꯥꯎꯕ ꯑꯣꯞꯁꯟ 4 ꯅꯠꯇ꯭ꯔꯒ 5 ꯂꯩꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯈꯟꯕꯗꯨꯅꯤ MCQ ꯇꯥꯏꯞ ꯑꯦꯛꯖꯥꯝ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯣꯕꯖꯦꯛꯇꯤꯚ ꯇꯥꯏꯞ ꯀ꯭ꯋꯦꯁꯟ ꯍꯥꯏꯅꯁꯨ ꯈꯪꯅꯩ꯫ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯒꯤ ꯀ꯭ꯋꯦꯁꯟ ꯑꯃꯗꯤ ꯅꯠꯇꯦ꯫ ꯀꯟꯐ꯭ꯌꯨꯖꯟ ꯌꯥꯝꯅ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀ꯭ꯋꯦꯁꯟꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅꯗꯤ MCQꯒꯤ ꯁꯟꯗꯣꯛꯄ ꯁꯛꯇꯝꯁꯤ ꯃꯣꯁ ꯀꯟꯐ꯭ꯌꯨꯖ ꯀ꯭ꯋꯦꯁꯟ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯇꯦꯛꯁ ꯕꯨꯛ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯄꯥꯕ ꯑꯃ ꯆꯪꯏ꯫ MCQ ꯇꯥꯏꯞ ꯑꯦꯛꯖꯥꯝ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯅ ꯊꯥꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯌꯦꯡꯃꯤꯟꯅꯗꯨꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ MCQ ꯑꯦꯛꯖꯥꯝ ꯀꯔꯝꯅ ꯊꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ 5 ꯈꯛ ꯊꯝꯖꯒꯦ꯫ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯅꯝꯕꯔ 1 ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯕ, ꯃꯇꯝꯕꯨ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯕ MCQ ꯑꯦꯛꯖꯥꯝꯗ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯑꯆꯧꯕ ꯄꯥꯝꯕꯩ ꯑꯃꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯨꯡ ꯑꯃꯒꯤ ꯑꯦꯛꯖꯥꯝ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯡ ꯑꯃꯗꯨ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏ꯫ ꯑꯍꯥꯟꯕꯒꯤ ꯃꯤꯅꯤꯠ 35 ꯑꯁꯤ ꯀ꯭ꯋꯦꯁꯟꯁꯤꯡꯗꯨ ꯅꯤꯡꯊꯤꯖꯅ ꯄꯥꯕꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯃꯤꯅꯤꯠ 30 ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯔꯥꯏꯕ ꯀ꯭ꯋꯦꯁꯟꯁꯤꯡ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯈꯪꯖꯕ ꯀ꯭ꯋꯦꯁꯟꯁꯤꯡꯗꯨ ꯍꯥꯟꯅ ꯁꯣꯜꯕ ꯇꯧꯊꯣꯛꯀꯗꯕꯅꯤ꯫ ꯑꯔꯨꯕ ꯅꯠꯇ꯭ꯔꯒ ꯈꯪꯗꯕ ꯀ꯭ꯋꯦꯁꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯕꯥꯔꯕꯥꯔꯥ ꯑꯣꯛꯂꯦ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯦ ꯃꯥꯏꯟꯗ ꯑꯣꯐ ꯅꯝꯕꯔꯁ ꯇ ꯑꯁꯨꯝꯅ ꯄꯟꯕꯤꯔꯝꯃꯤ, ꯍꯥꯔꯗ ꯁ꯭ꯇꯥꯔꯠ ꯖꯝꯞ ꯇꯨ ꯏꯖꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯦꯁꯟꯁꯤꯡꯁꯤ ꯁꯣꯜꯕ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯆꯪꯒꯗꯕ ꯑꯔꯨꯕ ꯀ꯭ꯋꯦꯁꯟꯁꯤꯡ ꯊꯦꯡꯅꯔꯕꯗꯤ ꯁꯠ ꯊꯥꯗꯣꯛꯂꯝꯂꯒ ꯑꯔꯥꯏꯕ ꯑꯃ ꯍꯦꯛꯇ ꯁꯣꯜꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯃꯤꯅꯤꯠ 35 ꯑꯁꯤꯗꯤ ꯑꯔꯨꯕ ꯈꯪꯗꯕ ꯀ꯭ꯋꯦꯁꯟꯁꯤꯡꯗꯨ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯩꯈꯣꯏꯅ ꯒꯦꯁ ꯇꯧꯗꯨꯅ ꯁꯣꯜꯕ ꯇꯧꯒꯗꯕꯅꯤ꯫ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯅꯝꯕꯔ 2 ꯗꯣꯟꯠ ꯔꯁ꯫ ꯇꯍꯥꯔꯣꯏꯗꯕꯅꯤ꯫ MCQ ꯁꯣꯜꯕ ꯇꯧꯕ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯇꯍꯥ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯀ꯭ꯋꯦꯁꯟꯁꯤꯡꯗꯨ ꯌꯥꯝꯗ꯭ꯔꯕꯗ 2ꯔꯛꯇꯤ ꯄꯥꯗꯨꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯣꯠ, ꯑꯣꯜꯋꯦꯁꯅꯆꯤꯡꯕ ꯀ꯭ꯋꯦꯁꯟ ꯑꯃꯒꯤ ꯃꯤꯅꯤꯡ ꯄꯨꯡꯑꯣꯟ ꯑꯣꯜꯍꯟꯕ ꯉꯝꯕ ꯋꯥꯔꯗꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯀ꯭ꯋꯦꯁꯟꯗꯨ OMR ꯁꯤꯠꯇ ꯁꯔꯀꯜ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯣꯞꯁꯟꯁꯤꯡꯗꯨ ꯂꯣꯏꯅ ꯄꯥꯗꯨꯅ ꯌꯦꯡꯐꯝ ꯊꯣꯛꯏ꯫ ꯃꯔꯝꯗꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗꯨ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯁꯔꯀꯜ ꯇꯧꯁꯜꯂꯨꯔꯒ ꯑꯣꯞꯁꯟ ꯄꯨꯝꯅꯃꯛ ꯆꯨꯝꯂꯝꯗꯨꯅ ꯑꯣꯜ ꯑꯣꯐ ꯗ ꯑꯦꯕꯞꯀꯤ ꯑꯣꯞꯁꯟ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ꯫ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯅꯝꯕꯔ 3 ꯌꯨꯁ ꯀ꯭ꯂꯨꯁ ꯐ꯭ꯔꯣꯝ ꯗ ꯀ꯭ꯋꯦꯁꯟ꯫ ꯀ꯭ꯋꯦꯁꯟ ꯑꯗꯨꯗ ꯀꯔꯝꯕ ꯑꯣꯞꯁꯟ ꯊꯝꯒꯅꯤ ꯅꯠꯇ꯭ꯔꯒꯏꯂꯤꯃꯤꯅꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯀ꯭ꯂꯨ ꯁꯤꯖꯤꯟꯅꯕꯗꯨꯅꯤ꯫ ꯒ꯭ꯔꯥꯃꯥꯇꯤꯀꯦꯜ ꯃꯤꯁꯇꯦꯛ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯠ ꯑꯃꯗꯤ ꯗꯥꯏꯃꯦꯟꯁꯟꯅꯆꯤꯡꯕ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯕ ꯑꯁꯤꯅ ꯀ꯭ꯂꯨꯁꯤꯡꯁꯤ ꯄꯨꯊꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯁ꯭ꯀ꯭ꯋꯦꯔ ꯑꯃꯒꯤ ꯑꯦꯔꯤꯌꯥꯒꯤ ꯌꯨꯅꯤꯠ ꯑꯁꯤ ꯃꯤꯇꯔ ꯁ꯭ꯀ꯭ꯋꯦꯔ ꯅꯠꯇ꯭ꯔꯒ ꯁꯦꯟꯇꯤꯃꯤꯇꯔ ꯁ꯭ꯀ꯭ꯋꯦꯔ ꯑꯣꯏꯒꯗꯕꯅꯤ꯫ ꯒ꯭ꯔꯥꯃꯥꯇꯤꯀꯦꯜ ꯃꯤꯁꯇꯦꯛ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯦꯂꯤꯡ ꯂꯥꯟꯕ ꯑꯣꯞꯁꯟꯁꯤ ꯑꯟꯁꯥꯔ ꯑꯣꯏꯒꯟꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯣꯞꯁꯟꯁꯤꯡꯁꯤꯏꯂꯤꯃꯤꯅꯦꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯟꯁꯥꯔ ꯈꯟꯕꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯅꯝꯕꯔ 4 ꯀꯣꯟꯇꯦꯛꯁ ꯕꯦꯖ ꯃꯦꯃꯣꯔꯤ꯫ MCQ ꯀ꯭ꯋꯦꯁꯟ ꯑꯃꯒꯤ ꯑꯟꯁꯔ ꯃꯃꯥꯡꯗ ꯄꯥꯗꯤ ꯄꯥꯈ꯭ꯔꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯣꯛꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀ꯭ꯋꯦꯁꯟꯒꯤ ꯑꯟꯁꯔ ꯑꯗꯨ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯝꯕ ꯂꯥꯏꯔꯤꯛꯇ ꯄꯥꯈꯤꯕꯅꯣ, ꯄꯦꯖ ꯅꯝꯕꯔ ꯀꯌꯥꯗꯅꯣ, ꯄꯦꯖꯇꯨꯒꯤ ꯀꯔꯝꯕ ꯁꯔꯨꯛꯇꯅꯣ, ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟꯗ ꯄꯥꯈꯤꯕ꯭ꯔꯥ, ꯑꯣꯖꯥꯅ ꯇꯥꯛꯈꯤꯕ꯭ꯔꯥ ꯑꯁꯤꯅꯆꯤꯡꯕ ꯅꯤꯡꯁꯤꯡꯗꯨꯅ ꯑꯟꯁꯔꯗꯨꯒꯤ ꯀ꯭ꯂꯨ ꯄꯨꯊꯣꯛꯄꯗꯨꯅꯤ ꯀꯣꯟꯇꯦꯛꯁ ꯕꯦꯖ ꯃꯦꯃꯣꯔꯤ ꯇꯦꯛꯅꯤꯛ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯤ MCQ ꯑꯦꯛꯖꯥꯝꯒꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯝꯕꯩ ꯑꯃꯅꯤ꯫ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯅꯝꯕꯔ 5 ꯄ꯭ꯔꯦꯛꯇꯤꯁ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ MCQ ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯄ꯭ꯔꯦꯛꯇꯤꯁ ꯌꯥꯝꯅ ꯇꯧꯕꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯃꯦꯅꯦꯖ ꯇꯧꯕ ꯍꯥꯏꯕꯗꯤ ꯑꯔꯤꯛꯄ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯑꯌꯥꯝꯕ ꯃꯁꯤꯡꯒꯤ ꯀ꯭ꯋꯦꯁꯟ ꯑꯦꯇꯦꯝꯞ ꯇꯧꯕ ꯉꯝꯍꯜꯂꯤ꯫ ꯄꯟꯖꯈ꯭ꯔꯤꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯁꯤꯖꯤꯟꯅꯔꯕꯗꯤ MCQꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯗ ꯁꯣꯏꯗꯅ ꯀꯥꯟꯅꯕ ꯔꯤꯖꯜꯠ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯊꯝꯖꯔꯤ꯫ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡ ꯂꯩꯇꯕ MCQꯒꯤ ꯑꯦꯛꯖꯥꯝꯁꯤꯡꯗ ꯄꯤꯔꯤꯕ ꯀ꯭ꯋꯦꯁꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀ꯭ꯋꯦꯁꯟ ꯌꯥꯎꯔꯒꯗꯤ ꯊꯥꯗꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯕꯒꯤ ꯃꯍꯨꯠꯇ ꯍꯩꯁꯤꯡꯅ ꯒꯦꯖꯤꯡ ꯇꯧꯔꯝꯕꯗꯨꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ MCQꯒꯤ ꯑꯣꯞꯁꯟꯁꯤꯡꯁꯤ ꯀꯔꯝꯅ ꯒꯦꯖꯤꯡ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯇꯤꯞꯁ 10 ꯈꯛ ꯄꯟꯖꯒꯦ꯫ ꯑꯗꯨꯕꯨ ꯅꯦꯒꯦꯇꯤꯚ ꯃꯥꯔꯀꯤꯡ ꯂꯩꯕ MCQ ꯑꯦꯛꯖꯥꯝꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯒꯅꯨ꯫ ꯇꯤꯞꯁ ꯅꯝꯕꯔ 1 ꯏꯂꯤꯃꯤꯅꯦꯠ ꯑꯣꯞꯁꯟꯁ꯫ ꯑꯔꯥꯟꯕ ꯑꯣꯞꯁꯟꯁꯤꯡꯗꯨ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯦꯝꯍꯧꯔꯤꯕ ꯑꯣꯞꯁꯟꯁꯤꯡ ꯑꯗꯨꯗꯒꯤ ꯑꯣꯞꯁꯟ ꯑꯃ ꯍꯦꯛꯇ ꯈꯟꯕ꯫ ꯂꯥꯏꯕꯛ ꯆꯥꯅꯔꯨꯔꯕꯗꯤ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯪꯂꯕ ꯑꯣꯞꯁꯟꯁꯤꯡꯗꯨ ꯂꯧꯊꯣꯛꯈꯤꯕꯗ ꯑꯣꯞꯁꯟ ꯑꯃꯈꯛꯇꯃꯛ ꯂꯦꯝꯍꯧꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯇꯤꯞꯁ ꯅꯝꯕꯔ 2 ꯂꯣꯡ ꯇꯦꯜ ꯀീꯋꯔꯗ꯫ ꯋꯤꯂꯤꯌꯝ ꯄꯥꯎꯟꯁꯇꯟ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯑꯏꯕ ꯑꯁꯤꯒꯤ ꯔꯤꯁꯔꯆ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯋꯥꯍꯩꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ
ऑप्शन सिंग अदुगी मनुंग दा यावरमलबदी मदुना MCQ अदुगी अचुंबा आंसर ओइगल्ली टिप्स नंबर 3 अवॉइड द फुटप्रिंट थंगनबा क्वेश्चन अनीगी अचुंबा आंसर की ऑप्शन सी चप मानगंदे खुदम ओइना क्वेश्चन नंबर 30 की आंसर गेजिंग तौबा ताराबदी क्वेश्चन नंबर 29 अमदी क्वेश्चन नंबर 31 की ऑप्शन सिंगदुगा मानहलोइदबनी टिप्स नंबर 4 गोल्डन ऑप्शन MCQ अदुगी आंसर की ऑप्शन सिंग अदुदा ऑल ऑफ द अबव नत्रगा नॉन ऑफ द अबव यावरमलबदी अनीदुगी मरक्ता अमा गेजिंग तौबन हेना अचुंबा ओइगनी टिप्स नंबर 5 ट्रू वर्सेस फॉल्स ट्रू अमसुंग फॉल्स अनिसिगी मरक्तगी अमा गेसिंग तौबा ताराबदी करम तौगनी पाउंस्टन की थियोरी मतुंगिना ट्रू ऑप्शन सिना अयाम्बा अचुंबा आंसर ओइगली हाइबसिनी मरमदुना अखोइना ब्लाइंडली गेजिंग तौबा ताराबदी ट्रू ओइना खनबियु टिप्स नंबर 6 अवॉइड नॉर्थ साउथ ऑप्शंस पीरीब ऑप्शन सिंग अदुगी मनुंगदा सुमान मानदब ऑप्शन सिंगदु लौथोखिगदबनी खुदम ओइना करिगुंबा MCQ अमगी ऑप्शन सिंगसी असुमना करिगुंबा लेरमलबा ऑप्शन ए दा बनियान ट्री ऑप्शन बी दा मैंगो ट्री ऑप्शन सी दा पोलर बियर ऑप्शन डी दा बेम्बू ट्री अदु ओइरबदी ऑप्शन सी पोलर बियर सी सोइदन अरानबा आंसर ओइगनी टिप्स नंबर 7 करिगुंबा ऑप्शन अनीगी मीनिंग सी हाइफेट मानब नत्रगा टोटली ऑपोजिट ओइबो ऑप्शन अनी यावरबदी ऑप्शन अनी दुगी मरक्ता अमा सोइदन अचुंबा आंसर ओइबा याबगी थजबली टिप्स नंबर 8 ग्रामेटिकल मिस्टेक ओइबो ऑप्शन सिंगसी अयामना अरानबा ऑप्शन ओइगली टिप्स नंबर 9 पाउंस्टन की मतुंगिना ऑप्शन बी दा 28% अदुगा सी दना 25% अचुंबा आंसर ओइबा याबगी प्रोबेबिलिटी लई हाइना पल्ली टिप्स नंबर 10 पाउंस्टन की फाइंडिंग्स मतुंगिना MCQ अदुदा ऑप्शन मंगा लेरबदी मंगा सुबा ऑप्शन अदुना अचुंबा आंसर ओइबा याबगी प्रोबेबिलिटी वांगले वीडियो से अदोमना खजिक कने खनबिरबदी लाइक अमदी शेयर तौबियु ngasiगी ओइना वहांग अमा थमजगे वहांग ngasiगी अचुंबा पाखुम कमेंट सेक्शन दा पिबिरउ अचुंबा पाखुम पिबिरकपा सब्सक्राइबर सिंगी मिंगदा लॉटरी ओचरगा लॉटरी फाव सब्सक्राइबर दुदा खुदोल पोट अमा सोइदना खुदोल तबजगनी वहांग अदुदी which educational institution developed the first complete MCQ exam? Option A, St. Edward's School, England. Option B, Berlin School of Business Innovation, Germany. Option C, Princeton University, USA. Option D, the University of Tokyo, Japan. Ngasi oinadi miyang tabidi ba khudingmakpu random voice na amuk hana khuramjari.